Masi Fonkiba Tongan Pausi Sing the Yaukiba Pausingi update Puduna Luxury Hanbada Marueva Pau. Sugi Kuyek Pinaki Baga, Manipur Thuaining Bagi Maro Lolakle, State Amagi Boundary Hongdok Hongjin Tobada Constitution, Ayaba Piri Haina, UPF Amsung KNO na Fondoragli, Prime Minister Gi Manipur Gi Khongchat, Taramna Okloi Haina, KLA Elna Fondoragli, Anova Su Agreement Ki Matung Inna UPF Ki Kem Ani Thuksilagani, Mangana Atopa Mapam Singda Hongdokragani, Kukizo Miamge Apamba matung ina legislature laiba union territory gi demand da ahongba laiti haina UPF ke nona phongdoragli dolai thabida kuki singna maite IDP sing changlak ba ngak senba hokre Manipur na India da tilliba asi Manipur thugai biu minai oijage haina tinkibana te ojoi su changdok ba state assembly na lawkiba warep center na mowa lobitre India na center amasung state ka lainaba federalism gi structure pumnamak thugai Kuki Kulai Paiba Singa Kuyak Pinaduna Su Sahi Ama Sangdokiba Asi Manipur Miambu Apang Masiba Oina Tokle Haina Mahesona Pongdoragli Miamna Awaba Taringaida Narendra Modi na Tuminna Laikibagi Thawong Kaidong Nunga Kai Kautokloi Haina Maike Kayadagi Pongdok Naragli Myanmar Masa Lising Humpumari Rom India da Aingi Wang da Sangsin Kre Haina Hanagi ex CMN Birena Pongdokre Prime Minister gi Manipur Khongchat Asayam na Tauningai Laiti Haina Gogoina Pongdorokpa Wafam Single Loinana Matam Sangna Sangdoktana Laklaba Su Narendra Modi Lakadore Haiduna Khudakta Sangdogliba Asigi Wandok Karino Haina Nubi Marupna Hanglali Manipur gi Irang Asi BJP na Lusing Balengangna Thokan Mane Haina Location na Pongdokkibaga Loinaba Pau Singi Update Puduna Luxury Hauji Pau Sandongna Pijari Indian Constitution ki Article Ama Ahum Amasung Sahum Humpunipalna State Amagi Territorial Integrity Natraga Unilateral Administrative Assassin ki Boundary gi Hana Lairamba Masakmong Hongdokpa Hongdok Hongjin Tawbagi Matangda Yamna Mayek Sengba Framework Piri Haina Kuki Su Group United People's Front UPF Amasung Kuki National Organization KNO na Phongdokladuna Territorial Integrity bu Constitution na hena ikai kumnapam thoi hairagli Kuki Su Group ani asina Thadok Pachirol Aman Hai Mahusagi Ing Tapa Pibum Hanjilaknaba Amadi Political gi Tangdu Laitaba Pibum Ama Puraknaba Yamna Singtha Ningai Oiba Khongthang Ama Oina Government of India Government of Manipur Amasung UPF KNO Nakal Ahumgi Marakta Wari Sanaki Wari Chanaba Asigi Maka Tarakpa Oina Constitution of India gi Makada Political Settlement Ama Puraknabagi Lambi Yatpa Oina Suspension of Operation Su Agreement Renew Tauki Cherolasina Hai Akaknaba State Amagi Territorial Integrity Natraga Unilateral Administrative Assassin gi Boundary da Hongdok Hongjin Tawbagi Matangda Indian Constitution gi Article 1.3 is to Song Humpunipal na Mayek Sengna Masigi Framework Piri Hongdok Hongjin Tawbagi Thabak Parliament na Tawgadabani Executive Overreach Natraga Judicial Machineries Singi Kuthangda Tawba Yade Haiba Mayek Sengna Palli Hairi National Highway 2 Kangpopi District Phauduna Chaliba Imphal Dimapur Lambi gi Matangda Sengdokladuna Kukizo Community na Highway Thingba Natraga Blockade Tawba Laikide Kukizo Community gi Appeal di Highway asigi Kangpopi Sarukta essential goods sing putok pusin tawbada apanba pi denaba Central Security Force na lokot pathabakta mateng piba haibada yanabani wafam asigi matangda lan wahantuk piduna maitei amasung Kukizo area da leiriba buffer zone sing landuna chatpada ayaba piba oina uhalloidabani buffer zone gi wahantok matam pumbada ikai kumnagadabani highway ngakpagi thabakti Government of India amasung masida deploy tawriba security force sing gi daitani haibo wafam thamladuna miyam amadi media na aranba paw Phongba Tokadabani Amadi region asigi oiriba security amazung political landscape po ikai khumnagadabani hari Indian Constitution gi manungda Kukizo miyam gi legislature ga loinaba union territory ama semba haiba wapam asiga mari lainana matung tarakpada pangthokpa political dialogue singda KNO amazung UPF na Kukizo miyam gi apamba wapam asi mapung phana sawurkani haina suchirol sinama khatari Thachi ki tara humdoida Prime Minister Narendra Modi lakani haribasi matam chana lakhidabana mahakpu taramna okloi haina Kuki Liberation Army let khulun KLA na
फोंदोरकली KLAL na thadokpa chirol amada NSCN-IM gi makhuta nupi angang yauna kuki micham lising ama hena si kiba thodok adubu ningsingba numit September 13 da Prime Minister Narendra Modi lakani haiba laibak thibani kumja lising am chamapan maiputra humdoi da NSCN-IM na kuki micham miyam da chathakiba miot minei ngasi phoba kaudri amadi masigi achumba wail su kuki miyam na ngasi phoba phangdana lairi hauji su state sponsor ethnic violence kaya kuki jo miyam gi mathakta chathaduna aikhoi gi miyoi kaya tamthina hatkre kaya amana mayum thadokuna lanjenari adubu pumnamak asi Prime Minister Narendra Modi na usinnadana lakli aikhoi gi micham miyam kaya gi punsi mangkhibagi awaba matam aduda laktuna yengsinbagi mahut haujikta lakpana di masigi wahantok aikhoi da leite hairakli cherorasin maka taraduna haujik phibam khara pharaklaba matam asida chapchaba matam oire khanduna Prime Minister na laknaba honarakpani mahak haujik lakpa haibasi kanadaba amadi wahantok laitaba amadi kuki jo miyamgi asengba phibam khangbinaba lakadaba nate maram asina aikhoina haujiki achumba wahel pame chumnagi sak utlaba pamde haina su sirosin makha tarakli Haukiba September Marida Kuki su militant sing Ministry of Home Affairs amasung Manipur Sarkar ahumgi marakta tripartite su agreement sign tongnakiba adugi matungina UPF ki oinade makhoigi hana leiramliba camp sing adu nauna hongdok hongjin tawragani aduga KNO gi oinadi hogjingmaki oina makhoigi hana leiriba camp sing adu hongdok hongjin tawbagi phibam amata leitri haina pawgi source amana phongdoragli pawsina makata na hai Kuki lalolup singi apunba umbrella organization ama oiriba UPF ki makada punna Kuki lalolup nipal lay makhoigi apunba kedargi strengna lising amaga yankai mapalni hairi aduga atopa Kuki lalolup singi umbrella organization oiriba KNO gi makadana Kuki lalolup tara lay makhoigi apunba kedargi strengna Samaga tarani thoini UPF amasung KNO gi oina Englishingani Nepal dagi chanakhiba su agreement adugi matung ina lairibasi punna kem tara marini adubu handak nauna tawnakiba agreement adugi matung inna hana lairamliba sugi kem tara mari asigi manungda tampaki maitei singna namna tariba jaga sing asida lairiba kem taret amadi singi jaga singda hongdoktuna hana lairiba mafam sing asidagi hanthana lehelagani haibada yanakibani hariba yanakiba adugi matung ina UPF ki makada hojik lairiba Samusang Sinai Camp asina Kangpokpi District ki Cycle Police Station ki manung chanba Chaijangda Nabin Nalon Camp asina Churachandpur District ki Helep Police Station ki manung chanba Golenkot Village da Saleng Mongbung Camp asina Manipur Churachandpur District ki Sangaikot Police Station ki manung chanba Tuiphai Village da Chelet Harmon Camp asina Tengnopal District ki Sita Village da New Phaisat Gilgan amasung Chongkhol Jau Herep Camp ani asina amato oina punchinaraga Churachandpur District ki Henglep Police Station ki manung chanba New Saikota Thingchat Camp asina Kangpokpi District ki Kangsup Police Station ki manung chanba Kharam Waifei Village da hongbaga loinana hariba camp asigi maming nongna Langkisoi Camp haina maming tholagani Sinnung Camp asina buffer zone ngapi gane Ferrol District ki Parbung Police Station ki manung chanba Kangreng Village da aduga Ngatheljang asina Kangpokpi gi Je Khongloi Village da honglagani Mount Sinai Camp asigi thupchillaga hojik leiriba Phaibatang amasung New Taikot Camp ta merge tawragani UPF ki oina pak sanna hana leiramba camp sing mafam amada hongkhiba amasung camp anina thupchinbada yanakrabasu hojingmaki oina KNO gi leiriba designated camp sing asidi adumak makhatana leikhigani KNO gi ti Gamman Camp amasung UPF ki Nazareth Baifatang amasung New Kaikot KMT makhatana leikhigani hairi Center ga suspension of operation su agreement khuyek pinarabasu Kuki jogi miyamgi apambo matung ina legislature leiba union territory gi demand da ahongba leite haina lalolu UPF amsung KNO na phongdokre Center Manipur lengak su agreement khuyek pinakiba Kuki lalolu United People's Front amsung Kuki National Organization KNO ga punna thadokiba churol amana haribo wafam masi miyamda phongdorakhibani Haukiba chahi lisingani kolumdoi me ahumdagi haurakhiba irang asina maram oiraga Imphal East ki dolai thabida leiramba maitei gi khul kaya mahum makai thadoktuna lanjenarakuna relief camp singda leiriba singatubada makhoi gi khul singaduda amuk hanna hongjillagani haibagi pau tabadagi manak nakpada leiba Kuki khulgi nupi singna maitei IDP sing changlakpa thingna bangak chenba hokre pau asina makhata na hai Manipur Sarkar gi maikei dagi kangluk ki irang asina maram oiraga lanjenakiba More amasung Churachandpur natana atopa khulgi oinadi
chahi asigi December fawbagi manungda mapung phana makoi hanagi khulsingda hongjinhanbagi thabak hauragani haina phongdokkibagai matung ina maitei IDP kharadi makoi hanagi khulsingda security gi akanba section thoranga loinana hongjinba haukrabani makhatana dolai thabi khuldagi lanjenakiba IDP singadu makoi gi khulsingda hongjinaba numit kharenigi mamangda Manipur police na akai atoi thokraba yumsing adu semjin sajinnaba yengsinba laklamki adubu maitei IDP sing adu khulda laklagani haibagi paw tabadagi kuki nupi singna madubu thingnaba mafam kayada phamjinduna ngak senba haukribani Manipurna India da tilibasi Manipurbu thugaibiu minai oijagi haina tinkiba nate India gi chawkhot khongtang adu da yauraga chap chaba India gi citizen amagi dignity adu fange haina tinkibani haina veteran politician Okram joina phongdokre wafamasi coordinating committee 21 nauria pakhang lakpa AC na sinduna the Manipur merger agreement September 21 1949 haiba context nomagi oiba political scenario of Manipur the past present and future haiba sida pangthokiba thorom da saruk yaraduna phongdokibani nauria pakhang lakpa kendra gi hanagi MLA RK Anangi kwakaitel akham lekai da leiba mayum da pangthokiba thorom aduda saruk yaraduna ojoina hai Manipur miyam gi apambagi mayokta kuki militant singi su agreement chahi ama sangdokliba asi BJP na kuki sing kibadagi sangdokpani haibada haiman bathoklaroi mahangna hai Manipur gi merger agreement asi debatable issue amani Manipur na India da tinkhiba asi thugai biu minai oijage tinkhiba nate India gi citizen ama oibagi chapchaba hak phange haibani politics asi lengak lol adubuni Manipur na sahi ani hena wana lerakliba asi lebak asi gi atopa state Gujarat UP natraka West Bengal gumba da thoklam labadi yagadara handak da pikhiba president gi address da Manipur gi wahi machet ama fawba yaukide masina takpadi Manipur gi issue asi national importance laite haibani hauzik paliba India government asina Manipur asi kari oina khallibano haina nungnangna phongdoki mahangna makatana hai Supreme Court na fawba khut thingjinba yadaba proceeding amada su abrogate tau haina Manipur gi assembly na lawba warepta decision ama center na thakraba phawbada center na mawa lobidana su amuk agreement tawrakliba asina BJP gi MLA kharada highway hangle haiduna nungaiba phongdorakpasu yauri haina makhata ki Manipur thugainaba lal horiba kuki laloba singgi su makhatana sangdoktanaba Manipur assembly na lawkiba warep India lengangna mawa lobidre masigi mathakta state assembly na logi wangmada ST list ta yauriba any kuki tribe haiba wahi asi lothoknaba lawkiba warep adubusu masak khangbidre India lengangna center amasung state ka leinaba federalism gi structure pumnamak thugaire haina mitei tribe union youth wing gi convener Hobism Sujit na phongdokre Manipur press club ta pangthokpa paumisinga unaba da Hobism Surjina makhatana hai asigumba miyamgi mihut miyamgi lengak ama leibagi wahanthok ikai kumnaba leitraba matam asida popular government ama semba natraga miyamgi mihut oina leirubagi kanaba leidre asigumba lebaki luraba matam asida miyamga chamnadraba miyamgi mihut ni hariba lusingba singasi miyamna matam pumbagi oina social boycott tokpham thoktribara handaksu extend tobagi inariba agreement asi manung mapan naiba lebak thugaina ba chathariba kuki singi misangda leplaga India lengangna chathaba agreement ni asigumba su agreement asi karino haiba wakhal khanthadana miyamgi mihut politician singni haijaba kharana India lengangna chananaba amadi mapu ningba saduna masibu achumba khongthang ni haiduna phongdorakpa ikai ningai ni Manipur assembly gi warep haibasi constitution gi article 122 gi makhada Supreme Court na fawba khut thingjinba kakthatpa yade Manipur assembly na kuki laloba singa chathariba su asi ground rule amata ngaktre haiduna kumja lisingani kunmari gi February the famkiba assembly session da warep lokrabani Myanmar romdagi changsilakpa mitop singna any kuki tribe haibatam ama sijinaduna ST list ta chanpham thokte haiduna Manipur lengangna lisingani taranipal amasung lisingani kulumdoi da lokhiba warep adubusu India lengangna ikai khumnabiba leitre nongna inakiba agreement asina any kuki tribe ki representative the ngamlalbu recognize tawduna sign tawba asida yahonba thengnare Kuki militant singna chathariba unlawful oiba thabak sing thingnaba makoi gi mathakta panba yaba law amata leitrabara madu natraga makoi ngak senaba
थोकिबा स्पेशल लॉ अमा सेमलबरा हाइना RPI अथवालेगी नेशनल सेक्रेटरी सु ओइरिबा मणिपुर स्टेट कमिटी की प्रेसिडेंट महेश्वर थौनावजमना फोंदोखरे मिनिस्ट्री ऑफ होम अफेयर्स अमसुंग कुकी खुलाई पाइबसिंगा अनोबा सु एग्रीमेंट की खुयेक पिनखिबा असिगा मरी लेनना महेश्वर थौनावजमना थादोकपा वीडियो रिलीज अमदा वफम असि महागना हाइकिबनी वीडियो रिलीज अदुदा महागना हाइ मिनिस्ट्री ऑफ होम अफेयर्स UPF KNO अमसुंग मणिपुर लेंगा की ऑफिशियल सिंगी एग्रीमेंट अमा साइन तौनकिबा असिदा मणिपुर मियामबु अपंग मसीबा ओइना थोकले एग्रीमेंट असिगा मरी लेनना मिनिस्ट्री की माइकैदगी थादोकपा प्रेस स्टेटमेंट दा मणिपुर की टेरिटोरियल इंटीग्रिटी चोहंदनबा अमसुंग नेशनल हाईवे नंबर 2 हांगदोकपा हाइबो वाफमदा हाईलाइट तौरगा मियामदा हराव पोहनखी अदुगा थंगनबा मिकुटबना एग्रीमेंट अदुदा मरु ओइबा थौदांग लौरिबा कुकी जोक काउंसिलना थोलकपा चेरोलदना नेशनल हाईवे असि हानदगी अथिंगबा थमखिबना नौना होंदोकनी हाइबो वाफम मसी चटनरोय हाइरकले मसीदसु नतना कुकी अमसुंग मैतेगी मरकता थमलंबा बफर जोन अदुमक लैगनी हाइबो वाफमसु पोंगदोरकी मसीना हाइनिंगलिबदी हाईवे असिदा मैतै चटपा यारोय हाइबनी असुमना कॉन्स्टिट्यूशन की वांगमदा थबक तौरिबा कुकी मिलिटेंट अमसुंग लैरिबा लुपसिंगी मथक्ता पानबा याबा लो अमता लैतरबरा नत्रगा मखोय असि ngak सेनबा कॉन्स्टिट्यूशन दा तोकाइबा लो अमा सेमदुना लैखरबरा हाइना वांग हंगलखि प्राइम मिनिस्टर नरेंद्र मोदी मणिपुर दा लाकपा तारबसु तरामना ओकलोय मियामना अवाबा तारिङाइदा तुमिना लैखिबा थवोंग कैदोंनुंगदा काउथोकलोय हाइना कुकी गी लुप सिंगना पोंगदोकपगा लोइनाना लुप असिना थादोकपा चेरोल सिंगदा पिकलिबा अंगांग यावना मराल लैजदबा कुकी मिचम लिसिंग अमा हेना एनएनसीएन आईएम गी मखुदा सीखिबा नुमित निंगसिंग थौरमगा मपा चानना सेप्टेम्बर 13 दा प्राइम मिनिस्टर नरेंद्र मोदी लाकनी हायरपसी यामना लाइबक थीबा थवोंग अमनी हाइना फोंदोरगली म्यांमारदगी मणिपुरदा मिटोप संगसिललगलिबा असि अखोइना खंगलिबा असिदगी का हेना संगसिललंबा याबगी चिंगनबा लೈ हाइना हानगी चीफ मिनिस्टर एन बिरेना नुंगांगबा फोंदोरगली माकी सोशल मीडिया अकाउंट दा थागलकिबा पोस्ट अमदा यूनाइटेड नेशन फॉर रिफ्यूजी की रिपोर्ट पल्लदुना हाइ हौकिबा चही लिसिंग अनि कुनमाथोई फेब्रुवारी थादगी हौजिक फावबदा चौरांगना म्यांमार मचा लिसिंग हुमफुमरी चहुम रोम इंडिया दा आइन की वांगबदा संगसिनख्रे हाइरि मसीदा म्यांमार मचा लिसिंग तरुक चनिपाल DUNHRC गा लोइनाना न्यू दिल्ली रजिस्टर तौखरे ऑफिशियल ओइबा मसिंगना यामना हेलमगनी हाइना महागना नुंगनांगबा फोंदोरगली मतम असिदा अखोइना तुमिना लैथोकपा यारक्त्रे हाइबा खंगमिनसी इशू असिना अखोइ मखाताना चाइथिंग पिरक्त्रिङैदा पाइखटपा याबा थबकसिंग पाइखटहौरसी हाइनासु फोंदोरगली प्राइम मिनिस्टर नरेंद्र मोदी मणिपुर लाक्लब याई हाइना पानरिबा खोंचत असिदगी अखोइना का हेना आशा तौनिंगाई लेते मणिपुर इरांग थोकिबा चही अनि हेलबा मतुंग अहानबा खोंचत ओइबना महागना मणिपुर मौसागी फिबमदा चपचाना हंजिलकनबा होनबदा मखाताना तौगदबा थबक कया लैरी हाइना असम की कांग्रेस लुसिंगबा गौरव गोगोइना फोंदोकरे लोकसभा की ओपोजिशन की डिप्यूटी लीडर सु ओइरिबा गौरव गोगोइना इंडिया ब्लॉक की वाइस प्रेसिडेंशियल कैंडिडेट बी सुंदरसन रेड्डी की मतांगदा गुवाहाटी दा पांगथोकपा मीडिया इंटरेक्शन प्रोग्राम अमगी नकलदा पौमी सिंगना हंगबो वहंग अमदा महागना हाई प्राइम मिनिस्टर नरेंद्र मोदी चलिबा था असिगी मनुंगदा मणिपुर लाक्लबा यारिबा खोंचत असिना स्टेट असिगी मियामदा अपाम्बा अदु फंगनी हाइबा थाजदे मणिपुर मपुंग फाना इंगतप पिबम अमदा हंजिलकनबा होनबदा चटकदबा सांगलबा खोंचत अमा हौबदा ngairi महागना मखाताना हाई मणिपुर इंगतप करंबा मतमदा हंजिलकदगे हाइबा अखोइना खंगबा ngamde हौजिक मणिपुर इलेक्टेड गवर्नमेंट अमा लैते मरम असिना मोदी की खोंचत असिना स्टेट असिगी मियामदा पांदम अदु फंगबा ngamloi हाइना फोंदोखि कुकी खुलाई पाइबा सिंग चनरिबा सस्पेंशन ऑफ ऑपरेशन सु एग्रीमेंट मतम सांगना सांगदोक्तना लाक्लबा मतुंग हंदक इंडिया की प्राइम मिनिस्टर नरेंद्र मोदी मणिपुर दा लाकदोरे हाइना खुदकता सु सांगदोक्लिबा असि नुंगी वाहनथोक करिनो हाइना ऑल मणिपुर नुपी मरुप ना लेंगाक्ता हंगलकली ऑल मणिपुर नुपी मरुपना सिंदुना इम्फाल की बीटी रोड लैबा इराबत भवन ममांगदा मणिपुर की इरांग मरी लेनना PUCL ना पुथोकिबा रिपोर्ट अदुबु यानिंगदबा फोंदोक्तुना वाकत मिफम चथखि वाकत मिफम अदुदा सरुक याखिबा सिंगना PUCL की रिपोर्ट यानिंगदे मणिपुर की सक्तम काइबा यारोय हाइबना सिंगबा थाबा प्ले कार्ड सिंग सिजिनकी वाकत मिफम अदुदा सरुक यारदुना ऑल मणिपुर नुपी मरुपकी वाइस प्रेसिडेंट लाइरेंजम सुमिति बलाना हाई PM लाकदोरे हाइना सु खुदकता सांगदोक्लिबा असिगी मरम अमदी नुंगी वाहनथोक मियामदा खंगनगदबनी मियामगी अपामबगी मायोक्ता सु एग्रीमेंट सांगदोक्पा यारोय सुदा लैरिबा सिंगना ग्राउंड रूल ngaktabana su agreement state asidagi mapung phana mutatgadabani loinana state asigi oiriba phibam asida India lengak amadi state sigi lusingba singna chathariba thong yaningde haiki mahna phongdokpada Manipur gi irang asi ethnic violence nate
India lengaki policy amagi makada kuki singbu khulai oina sijinnaraga state asigi miyambu Otpat naiba haiduna handak Manipur gi iranga mari lainana PUCL na puthokliba report asi kuki singda michang changba nakal namakaki oiba report amani kuki singna nekpa loop amagi report asi chanaba yaroi haiki Maka tarakpada aroiba pau kuki kulai paiba kangbu singa suspension of operation maka tana chathakiba thong asi Manipur gi irang asi BJP amadi party asina luchingba lengakna thon mani haibasi haiman mathoklaroi haina hanagi speaker MLA Thoksom Lokesorna BJP amadi hojik paliba lengakpu maral sikre wafam asi MLA TS Lokesor gi meeting makada kaibi high school da pangthokiba tree plantation program amaga mari leinana pongmisinga unabada pongdokibane MLA Lokesorna pongdokpada Congressna leiringai matamda su torombadagi Manipur gi irang thokpani haina mamangda BJP gi luchingba kayana pongdokiba laikre Congressna lengak lingai matamda irang amata thokiba su leite adubu ing lisingani kunithoi da mikhal mai pakhalabadi kuki khulai paiba singi demand pigani haina BJP lengakna thajaba pikibadagi makhoigi demand tawbani haiba wafam asi su yawba loop amagi luchingba SS Haukip kawba miyoi amana pongdokiba laikhrabani haiki Amaromda suspension of operation da Manipur lengakna withdraw tawbata natana assembly da khanghan kibal laikhrabani asigumba thong asi laikhraba phawba su matam sangdokpa asi angakpa phawi haina MLA Lokesorna phongdokibaga loinana Manipur gi BJP gi president A Sarda amadi MLA sing hojik kari amuk haigadoribano haina phongdoki numit nini gi manungda BJP Manipurna su gi matangda chapchaba standing thamgadabani loinana su sangdokpagi thamnariba yanaba Warol Kudimak Miamda Numit Ninigi Manungda Kangalu Haina Lokesorna Taksinki Masigi Chumatakta Su Tobada Mapalebaki Mui Yaure Haina BJP Amadi Party Asigi MLA Singna Haikibo Wapam Aduna Kadumda Chat Krabage Haujiksu Mapalebaki Mui Adu Adumak Yauri Bara Haibadusu Miamda Kangalu National Highway Hangdokle Haraga Loop Karada Hangdokpa Leite Haiba Pongna Hairaba Pawba Action Lokatriba Karigino Hainasu MLA na Mari Lainaba Singi Poning Chingsinki Asigumba Chanainaba Kaya Asi Laibana Prime Minister gi Manipur Khongsat Asidegi Miyamna Section Batangai Fade Churachandpur da Chatlaga Wafam Ama Hairaga Imphal da na Atopa Wafam Ama Haigadoribra Hainasu MLA Sina Jingnaba Wafam Phongdoragli